Maiteiga wari sanabada yaukhiba thadougi luchingba Assamda nongmaina kaptuna hatlamle. Maiteigi yauna KUKIgi CSO kayana akanba moongda condemn torakre. Manipurda hojik thokliba KUKI maiteigi lanjau asi loisinanaba thongna laina Imphal lakuna tampaki CSO kayaga wari sanabada yaurakhiba thadou literature society Assam ki chairman Nehekam Jomhau chahi 58 ngarang numidang KUKI milton kharana Assam ki Karbi Anglong District Leiba Chohang Village Majorda Leiba Mahaki Mayumdagi Parduna Puraba Matungda Tamthina Ot Neiraga Nongmaina Kaptuna Hatoklamle Mafamdudagi Phangba Pau Amana Hai KNA gi Kedersing Oigani Haina Singnaba KUKI Khulai Paiba Kharana Mahaki Mayumda Sanglakhi amasung Nubidangi Pung Tare Kamini Kuntarom Tarakpada Wari Watai Kyamarum Saraba Tungda Tamthina Phuba Haurakhe Madugi Tungda Mahakpu Nongmaina Kaptuna Halambani Haire Thagdok adugi matangda Assam Police na FIR ama laukhatpaga loinana Mihar aduda Cheneriba Singh Khongulliba ki thabak chathari Panba yabade handakta thadou inpi gi miyoi 38 na saba mihul kangbu ama Imphal lakuna tampaki civil society organization singa ingtapa puraknaba wari sanaki amasung nakal ani gi marakta yanaba wafam kaya amasu laiki mifam adu Ministry of Home Affairs na silakhibani hyriba khongsat adu dalaikhiraba thadougi luchingba Nehekam Jomhau asisu yaukhibani haire thadou literature society gi chairman asibu KUKI milton singna tamthina hatkiba thogdok adu pangdabagi thawong ni haina thadou student association Zeroren headquarters na akanba moongda condemn tawkre Holbin TV ki reporter ama sakangdaba singna nongmaina kaplamle Manipur gi Senapati district ta pangthokpa flower festival ama gi pauloba lakpa Holbin TV ki reporter Deep Saikia sakangdaba singna nongmaina kaplambada ki sokle report ama gi matungina Senapati district ki Lai village ta Saikia na Festival gi pauloba lakpada sakangdaba singna nongmaina kaplambani haire Saikia gi segak amadi makhongda nongmai maru amamam panduna sokpadagi manak nakba layang sangda pukatuna laikatnare thagdok adu hek thokraba matungda khunja miyam hauraktuna thagdok adu da senabane haina singnaba miyoi ama fake faraba miyoi edu makhataba wahang pahong sathanabagi dama police ta sinakre police na thagdok asigi matangda FIR ama register tokhibaga loinana nongmai kaplamliba miyoi adugi masak maming khangdoknaba honare Senapati da pangthokpa flower festival gi paulo bosat kiba Deep Saikia da sakangdaba singna nongmaina kapsuna attack satharambagi thawong adubo Holbin TV gi makedegi akanba moongda yaningdaba phongdorakle Holbin TV gi editor na thadorakpa cherol amana hai Paumi singna lebak miyam gi mit nakong oina mathau tawguna khudong thiningai oiba thaudok singe I paumiyam da matam chana phanganduna lakpani Deep Saikia da nongmaina kaplambagi thaudok asi press ki maning tamba amade democracy da hakthengana attack tawbani haina lofam thoi Democracy chatpa leibak amada paumi amana akiba leitana mathau ningthina pangthokpa ngamdaba haibase khwaidagi laibak thibani Awang nongpok lamdamda paumi singi mathakta ka henba thawong toina chatharakpa ase nungnangba pokningai ni haina paladuna cherol asina hai paumi singna masagi mathau pangthokpada maikai kyadagi kihan khanganbagi thawong chatharakpa maramna mathau ningthina pangthokpa ngamdabagi phibam amada leire Senapati district thokhiba thawdok asigi matangda Nagaland lengak Manipur lengak law enforcement agency sing amade mari leinaba authority pumnamakna Mapung phana investigation chathabaga loinana thawdok asida chenariba miyoising maralgi matik saba chairak phangpham thoe mathau pangthokliba paumi amada attack chatharakpada mari leinaba authority na tumina leifchin pham thokte haibna sucherol asina pungdorakle PUCL na athubada sengdokadabani India ge makok thongba human right organization ni hyriba People's Union for Civil Liberties PUCL na kanagumba kharagi thawin sin manba moongda Manipur gi isuda khuthingjilakpa laibakti bani haina Kanglai People's Confederation Capicon Manipur na phongdorakle lobasida thadorakpa cherol amana hai mi amana mi amabu ikai khumnabaga loinana lebak ki ainsu ikai khumnagadabani Asumba khangana atopa migi hingbagi hak amade thawdok wathok singda khuthingjilloidabani Manipur da thokliba wathok ase state asida leiriba miyoi sing khaktana achumba khangadabani mapanda leiba mina wari taraga asengba haurak phangkhangba ngamloi August kulda PUCL na phongkiba report aduna Manipur da inau nauba irang ama thoklaknabagi maichuba oina thokhalagani masi organization asina atamna tawribra natragana kanagumba kharana insillaga tawribra haiba wahang ama thoklakle Hiramasi matangda PUCL na aranba report phongkhibagidama athuba matamda lale haina miyamda sengdokadabani haina su cherol asina makhatana phongdorakle Modi ga Xi Jinping ga unakre marup oinabagi wafam yanakre Shanghai Cooperation Organization SCO gi mifam yawba chatpada Prime Minister Narendra Modi na Chinese President Xi Jinping ga haktengana unaki baga loinana India amadi China
matam pumbagi oina maru oibagi wafam yanakre matam sangna ngamkhoi matangda leibak ani yanaduna lakraba matungda Chainagi Tianjin City da luchingba ani unaduna wari sanake unabaduda Xi Jinping na Modi da haiki madude yumlonaba leibak ani yengthinabagi mahuta matam pumbagi oina afaba mari thamaduna malemda honglakliba phibam asi punna mayokminaba mathau tai malemgi tongan mafamdagi lakpa luchingba kun henbana saruk yakiba Shanghai Cooperation Organization gi mifamaduda Russian President Vladimir Putin su saruk yake Ukraine ga lan soknariba Russia dagi makhatana thau lei haibagi wahauda US President Donald Trump na India gi mathakta tarif thamlakraba matungda Modi na Chinese President Xi Jinping ga naksinanaba thaurang kya lokhatuna lakhe Ani subalanzaw gi oiramba yaba bom phangle yum sabagi turel dagi peklakpa lengoi marakta ani subalanzaw matamgi oigani jingnaba ariba bom ama yauramba thengnabadagi Manipur Police ke bom diffuser squad team na asoi angam yauduna ngarang pokhai hankre khangabok patri lamlong makha laikai da leiba moirang them naba chandra kawba mioi amagi yum sana bathamba lengoi marakta bom adu yauramba thengnabani lengoi adu haukiba sagol sen numita hairok turel dagi peklaga tata tipper tak amada puraklaga harambani lengoi marakta bom adu yauramba thengnabadagi khudakta Thobal PS ta pau piki police na bom adu section na lokhalaba matung BDS team laklaga langathen chingkhongda asoi angam yaugna phokai hankre bom adu kg 95 romuk lumi hairi Numit mangani gi manung da sengdokadabani RIMS ki director amadi aran ahui tawbada chenaba mioi punamak numit mangani gi manung da lupta sengdokadabani haina Kanglaipa Communist Party taibang nganba group na phongdorakle lona thingkraba lubasi gi publicity secretary salai nganba maiteina kuyek pidon thadorakpa cherol amana hai RIMS ki management punamak Board of Governors amasung Executive Council na thaurang lawguna lakle haiba mayek sengna khangle Kanglai khunai asida khundariba miyamgi ana layengi lamda ahongba mamalda layangbagi khudongchaba piduna lairaba imung kayasu thabak hapagi mingda khupu khara thadoklaga samjaraba miyamdigi achoba senpham khongatpagidamak matam sangna changbani hamadi sel khongatpa matamda marai turai taroktanaba mapallamgi miyoisingda hena khudongchaba pibani haibasi chumlaba wafam amani Regular amadi contract ke thabak lobada director amadi mahakal loinaba mioi singna sakthung yenabagi thawong chathare asigumba thawong da senari ba mioi pumnamak numit mangani gi manungda changjaraktrabade maduda tholakpa apapatagi teksak punamak masa masana pujagadabani haina su cherol asina phungdorakle Kolkata da wakai khongjang jangsin kre Manipur da thokli bakang luki rang asigi warisin purakpa ngamdana leiriba asigi matangda selin digital ifal na sinduna Kolkata gi Mafam kyada wakat khongjang jangsin kre Selin digital gi cherol amana hai chaliba tha asigi kun manga dagina kuntret phawba numit humni chupna chathaki ba khongjang aduda Bidan Saranu Board Kolkata da leiba Noti Binodini gi Memorial Art Gallery da complex ta Tripura Assam West Bengal Odisha gi artist sing su yauna sa khongjang jangsin kre Selin digital gi chairman Phanjabom Ranadi Singh na phongdoki bada Manipur gi communal conflict asigi warisil hauzik phawba purakpa ngamdabadagi relief camp sing da lanjin narakpa kaya sahi ani hena awaz China kaya khanggun leire asigumba kaya asikhangna center lengang na athubada warisin purakna bhona biu haina su mahakna makhatana phongdoke